Manipur da ILPS चटनरे हाइबगी ऑफिशियल गैजेट नोटिफिकेशन ngasi thokle maram asina citizenship amendment bill na Manipur da sokadaba amata leitre haina chief minister N Biren na phongdorakli Jiribam gi kadam talada hangdokhiba bamboo chipping factory matam khara chalairamlaga mathau tawdana leire mayai kaba chinjak chaba singi sanai uniform oiduna leire Amasung Tribal Research Institute Manipur gi Amasung All Tribal Students Union Manipur Anina Punna Sinduna Ahanba Indigenous Tribal Games and Sports Meet 2019 Kumalampak Sports Complex ta pangthokre Mayaba khumjari adom ni yengbiri base Impact News ni ai Pinky Okram na hujik pungja sifau bagi maruiba pausing miyam da bizari Manipur da ngasidagi inner line permit system chatnare haibagi official gazette notification ngasi thokle maramasina citizenship amendment bill na Manipur da sokadaba amata leite haina chief minister N Birena phongdorakli wafamasi babu parada leiba chief minister gi secretary ta pangthokpa paumi singa unaba amada phongdokhibani Chief Minister na makata na haikibada December 8 da India gi Home Minister na Manipur da inner line permit system asi chanaragani haina phongdokhibani Home Minister gi wafam da lamdamasigi miyamna aiba cherol pi de maram aduna mioi kharana thajaba ngamde haina haibirambani adubu ngasidi India gi President Ramnath Kovind na thokpa gazette notification asida Manipur da miyamna ILPS hairga khangnariba Bengal Eastern Frontier Regulation 1873 asi chanaragani haina yawrakhibani Maramasina hairiba system asi chatnarabani lamdam asida mitopki oiba issue ama leiramba adu loisinba ngamlagani amadi capna lamdam asi sokani haina pakhatnaramba adusu ILP chatnarabani na capna konsinbada yawraroi Maramasina cap ki damakta lamdam asiki miyamna ihau hauramba adu lepiduna ILP phangbagi harau tayamba phongdokpiyu haiki Loina na ngasi dagi hauduna Manipur gi ILP chanabagi notification asi thoraklabanina National Highway singda mitop changbada mathau taba thabak sing laukhatpa hauragani haiki Masi hanadi akhoi Manipur si yaudana tai se leramane adubu sigi gazette sida ngasi phongba sidaida nan Union Home Minister na Parliament Narendra Modi jibu koti pranam karo mana Manipur gi dangta khala kana samai tawna inner line permit tawdore na saw nang ngang ki thajaba pi ki bodo ngasi thabak oina ulae official se oina thol Manipur gi praja miyam da ILP gi damakta sacrifice tawkraba ILP gi damakta sok apan nang khraba ILP gi damakta dharna kaya tawkhiba ILP gi damakta rally kaya satkiba adugumba imaivel sing club ki naharol civil society sing aduga political parties sing leiriba mayam punamakta masigi nungaiba pawse through media tamjabani Ziribam district ki manung chana laiba kadam tala khulda hangdokhiba bamboo chipping factory matam khara chalairam laba matungda mathau tawkhidre Manipur lengak na mityang changbi dabana mafam asi mayai kaba chinjak chaba singi sanai uniform onthok tuna leiri hiram asiki matang da Impact News ki Ziribam correspondent Hizam Bikramjit ki akhanaba pawama Ziribam district ki kadam tala khulda leiriba bamboo chipping factory asi haukiba kumja lishing amaga chamapan marifudara tareta matamadu ki chief minister Rishan Kaishing ki meeting makada North Eastern Council na lupa lak chamga ka kunga mathoi dasmik sino taruk amasung state government na lupa lak yangkai taret dasmik mapan sino puthok tuna Manipur Industrial Corporation Limited na implementing agency oiduna paikhat kibani loina na factory asi te ki puthora ko puthok aduna Hindustan Paper Mill Assam da yonduna state asi ki income earning tauna bagi pandam thamkibani adubu chaurak na ekatara ga mangarom pak chawba mafam da paikhatliba factory asi ngasi di mapu pandabaga pangkhak oire hanna yengbidabana narak mongsong marakta factory asi leidi haiba phawwa khangdaba makai leidi Bamboo chipping factory asi ki hauzik oiriba phibam asi ki matangda Impact News na yangsilubada factory asi chahi taraga mangarom gi mamangdagi mathau tawdana utup tabagum sizinadana leiramba lupa lakh kaya khuzin oiduna leikiba machine kaya calling haigatpa amadi part kaya huran kibagi khudam thengnaraki amaromda factory asida lengak na miting changdabana khudam oiraga lanai mioi kayana factory asi ki akoibadagi nung phawa pekthokibagi mami chawna tahori
फजन तौरनेब वाई चपने अखोइसु सुरमने मदेगी ममैदा कजौग्रब मोय अदु वासु चखिद्रे अदुम लाखिद्रेने मोय मीसे बंबु जेटिंगसे मीना अदुम थुगाइबगा फकाइबगा फकाग्रा थुगाइना लौथोप अलांग्रा थुगाइ तिंग्रा फक्तोक तौना अदुम पुंको कोकने लेरे होजि ngасai yumdo khali ge phali ge lerebnina naharon yogra thagwari bune dum nongai thokpani dana mi jo thabak tu tawdiramina ओइरमलिबा फिबम असिगी मतंगदा फैक्ट्री असिदा ऑफिस असिस्टेंट ओइना थबक तौरंबा प्रियो कुमार मैनमना इंपैक्ट न्यूज दा फोंगदोरपगी मतुंग इना बैम्बू चिपिंग असिना होगलकपा मतमदा जिरीबाम डिस्ट्रिक्ट याउना स्टेट असिगी तोंगान तोंगानबा डिस्ट्रिक्ट सिंगदगी वा पुरक्तुना मथौ तौरमखी पुन्ना स्टाफ कुनरोम अमदी वाकर निफुरोम लैदुना नोंगमदा तांकक अनि थोकना खाइदोक्तुना पुंग कुनगा मरी थबक तौरमखी हाइली प्लान एंड मशीनरीज में हमसे इंस्टॉल तौर मतुंगदा कारबार कमर्शियलाइजेशन कमर्शियल कनो तौनबगी मरुइबा पोर्ट मा कोइना थेंगनगी अवाटपा मददी तमसाना वर्किंग कैपिटल फंगतबा हाइतारे चलाइदी चलाइगी अदुबो मतमसाना वर्किंग कैपिटल सी फंगमगदी अदुसु हिंगबे याबदा कनो ने प्लस पॉइंट मा हाइतारे हिंगननबदी याम कन्न होनगिबने सरकार गिसु मींगची वाटकिपा अतमदगी लंदम सिगी Honorable MLA सिंगनसु पुनिंग चंजन बगी नोम तो बहु साइट इंस्पेक्शन लाकिते लोकल MLA की जो चौबा रोल लेबम थोपनी अदु बपोट में हम जो कोइना उबा फंगिते मतम तदा लोइनेना बैम्बू चिपिंग फैक्ट्री असिना पुथोरकपा पोथोक अदु हिंदुस्तान पेपर मिल दा योनबनी अदु बुलाइबक थिबदी कैथेल दा यंगसिनबना चीफ तौरबो पोथोक पुथोकलिबा फैक्ट्री न ममल लेपकी मखुता हिंदुस्तान पेपर मिल न ममल लेपकी मसिना मरम ओइरगा फैक्ट्री सिंगदगी पुथोरकपा पोथोक सिंगना सेंदोंग लेना योनबक ngamkite मदुगी मथक अतोपा पेपर मिल अमता अनकपदा लेतबना कैथेल दा पोथोक योनबदा खुदोंग चादबा कया मायोक नरकपदगी बैम्बू चिपिंग फैक्ट्री असि मुतखिबगी चावरबा मरम अमा ओइरी हाइना प्रियो कुमार मैनम न मखाताकी मार्केट से प्योरली मोनोपोली होइगिबा कोइ से जोनबम लेतबा हाइतारे अनि सुबह जोनबम लेतबा दना कोइगिना पाम्बा रेसे फंगदबा मोइगी अपाम्बा सत्पा यंगसिनबिना बलाइतबना खुसियमना मुथत पिख्रबा बैम्बू चिपिंग फैक्ट्री असि अतोपा मफमदा सेमगत सागतुना नौना हिंगत हनिंगबगी अपाम्बा वाफम थमलदुना जिरीबामगी लैबाक लैहाव असि वा थाबदा यामना चानबा मफमनि हाइना जिरीबाम कॉलेज की डिपार्टमेंट ऑफ ज्योग्राफी के असिस्टेंट प्रोफेसर कराम सरतना फोंदोरखी जिरीदा पेपर मिल लिंगतपसे मफम ख्वादगी चाय अइना हाइजनिंगी मरमदि जिरीदा वागी पोथोकसे मरां काइना फंगी अदुना जिरीदा पेपर मिल अमा लिंगत तारबदि जिदा लेरिबा थबक फंदबा मयामसु थबक पिदुना मणिपुरी सेमिलोन सु कानबा मयाम फंगनी बेम्बू चिपिंग सिदी अमुअन हिंगपे मोददी पेपर मिल लोन हिंगपने हेना फयब मरमदि पेपर मिल होतादि पेपर कोइ फिनिश प्रोडक्ट से मयाम सिने दइ मार्केट दा अदुगा बेम्बू चिपिंग होतादि फिनिश प्रोडक्ट दुदि सुचगी बेम्बू चिपिंग जो रॉ मटेरियल ने जोन दइ मिसुमतगी वाजे कोइना मकगा थांगम तारगा कोइ जोन मदुनि अदुदि कोइदा कानबा फंगदे स्टेट की सेमिलोन फगनबनी हाइदना लुपा लाख क्या खुजिंग ओइदुना फैक्टरी क्या लिखलबसु यंगसिनबिगदब मै लेनबो अथॉरिटी न हन्ना यंबिद्रबदी नौना बेम्बू चिपिंग अमा लिखलबसु कोइना कानगदब लेते करिगुंबा लमदम असिग लेयाक चुंगली पाइबसिंगना स्टेट की अमदी मियान याय फनब थबक तव मतमदा तुंग कोइना सकदब वाखलोना मांगा थादना थबक तवरबदी मणिपुरना हिरम खुदिमक्ता मांगजिल थाना साखलोइदबगी मरम लेते इम्पैक्ट न्यूज कदम पालमजरी बाइसा हिजम बिकमजित बेम्बू चिपिंग जीबा Unauthorized oina miyamdagi deposit lobagi matangda Panthoibi Housing Finance Company Limited PHFCL gi ming yauba Reserve Bank of India gi agenda ama social media gi khuthangda chaithorakliba asigi matangda company asigi chairman TS Hemona miyamda sengtorakli company asigi sister company ama oiriba Panthoibi Nidhi Limited khaktada deposit ki khudongchaba piba natana PHFCL gi oina हौजिक मक्की ओइनदी डिपॉजिट लौबा लैत्रि हाइना महाकना फोंदोखी उरिपोक तौरांगबम लैकाइदा लैबा कंपनी असिगी लोइसंगदा पांगथोकपा पाउमिसिंग उनबदा चेयरमैन हेमोना निधि कंपनी अमना ngakadaba नीति नियम सिंग ngakna चतुना चही अमदा मैक्सिमम इंटरेस्ट असि 12.5 खक्तमक पीदुना लाकली पांथोइमी निधि लिमिटेड असि RBI की गाइडलाइन की मतुंग इन्ना मिनिस्ट्री ऑफ कॉर्पोरेट अफेयर्स की निधि रूल्स 2014 की मखादा लाइसेंस फंगदुना चलाइबनी हाइना फोंदोखी महाकना मखा तारदुना निधि लिमिटेड असि नतना PHFCL की सोर्स ऑफ फंड असि कंपनी असि की शेयर होल्डर स्टेक होल्डर अमदी तोंगा तोंगानबा फंडिंग एजेंसी सिंगदगी ओइरी हाइकी कंपनी असि चही तरा मरी मपुंग फादुना रेप्यूटेड फाइनेंस कंपनी अमा ओइबा ngamlakpadagi miyamda hena
कानामिनगदबा फिबम अमा येंगलगा पानथोइबी निधि लिमिटेड की लाइसेंस असि लौखिबनी ngasi di miyamna makhal makha kayagi khudong chabasing piba ngambagi damakta company asigi subsidiary company kaya hangdoktuna leire haina mahakna phongdokhi Panthrobi Nidhi Limited Harakanda, si Sukimati, Kogi Ramdam Sida, Sunaraba, Aine Yaraba, Aduga RBI Yaraba, rate of interest 12.5, Amukosona Panjari 1.04% per month. Si Sukimatic Sour of interest rate Amasimia enjoy to view Aduga Adomna, Yamna very reasonable, Aduga Muksu very handsome rate of interest, invest of Virapose, Adom Su tension free the income generate of Virani, Adongi financial freedom Pangani, Aduga Muksu, Adomna invest of Viriba amount to Amuk Sakraka. Any borrower, any business to we different activities that we may amna. Madugi financial assistance to companies ki thok rakanda. Hen profit live hen grow torba. Adugumba yamna kay hani ramdam sigi kana ba. Koi loy na mag develop toragadi, loy na mag sound ragadi. Society sound of society mo rakadabunina. Koi na loan yaba. Aduga Reserve Bank of India yaba. Rate of interest to the koi. Punna samina ba makang matam were haba. Wakalon adu makakni. Bisnupur District Police na district asigi manung channa lakhatpa cheksin thorang ki manung channa ngasi ayuk pung mangadagi na pung taruk makai fauba kabo watching area da thibuhum bagi thabak chathakre Bisnupur District Police ki additional SP operation ki command makhada chathakiba thibuhum ba aduda mafam aduda nupi chahum yankhai yauba punamioi chamapan ga kun gi verification chathaki thibuhum ba aduda bail out ahum yauba punna mioi manga fagat pangam khibaga loinana makha taba wahang pahung chathananaba Nambol Police Station da sinakre hairi Nauria Pakhang Lakpa Kendrogi Manungchana Mahatma Gandhi National Rural Employment Guarantee Act MG Narega gi makhada Jila Parishad amadi Gram Panchayat na konba mafam singda paikhatliba chawkhat thaurangi oiba thabak thauram sing local MLA na yengsinkhre elected Jila Parishad amadi Gram Panchayat Pradhan amadi member singi mityang makhada paikhatliba thabak thauram singda quality maintain tawdana thabak surambada MLA Soibam Subha Chandrana mai hauna saukhre Miyam ki oiba thabak thoramda quality laitana tauba tarabadi implementing agency sing adu blacklist tauba loinana dissolve taubagi power laingak ta lai haina MLA asina Jackson wa thamlakli ngasi MLA Soibam Subha Chandrana Luchingba Imphal District ki district program coordinator chief executive officer concerned BDO yauna Nauria Pakhang lakpagi mafam kayada MG Narega gi makhada thabak paikhatliba sing yengsin khibani hairi Matang swice break amalawjage break ki matungda Lok Sabha da pass tawkhraba Citizenship Amendment Bill Cap 2019 Rajya Sabha ki mifamda Union Home Minister Amit Shah na puthokibagi pau amadi Manipur amasung malem ki tongan be ipau sing puduna lakjage Impact News pumi yang taduna laibiu Mayam bamuka na taramnok chari bulletin asiki makhata ba pau miyam da pizari Lok Sabha da pass tawkhraba Citizenship Amendment Bill Cap 2019 Rajya Sabha ki mifamda Union Home Minister Amit Shah na puthokre Bill ase puthokladuna Home Minister Amit Shah na hai Bill asina Article 14 yauna Constitution ki provision amatada sokhan balaite loinana Bill asina Muslim ki mayokta discriminate tawbasu laite haiki Persecution na maram oiraga leibak asiga yum thangnariba Bangladesh, Pakistan amadi Afghanistan da leiriba Hindu, Sikh, Jain, Parsi, Buddhist amadi Christian hairiba furup taruk asigi miyoi singkumja lisinganiga supna taramari gi oiba faubada leibak asida migrate oiraba sing adubu Indian citizenship oihanana bo hotnabani adubu bill asi 6 schedule yauna tribal area sing amadi inner line permit regime Labour Northeastern State Singdadi Council Loi Citizenship Amendment Bill Cap 2019 asina Citizenship Act 1955 the Passport Act 1920 amadi the Foreigners Act 1946 semdokle haiki
Panba yai haukiba December 8 Citizenship Amendment Bill Cap 2019 asi Lok Sabha da puthorokpa matamda bill asi ki matangda pung 8 hena khanaraba matungda vote tawraga bill asi pass tawkhibani. Citizenship Amendment Bill 2019 asibu pass tawnabagidamakta vote tawba matamda lower house ki member chahum ga tara mathoina bill asibu saugatkhibaga loinana member marfuna bill asi ki mayokta vote pirakhibani. Payabadi cap asi mamang chahidasu Lok Sabha da pass tawkhraba matungda Rajya Sabha da pass tawba ngamdaduna lapse oikhibani. Ahanba Indigenous Tribal Games and Sports Meet 2019 pangthokre. Thoramadu Tribal Research Institute Manipur amasung All Tribal Students Union Manipur atsum anina punna sinduna Khumalampak Sports Complex ta pangthokibani. Ngasigi thoramadu da state asida khundari ba tongan ba tribal furup singi oiba indigenous masana sing utkhi unity through sports haiba thimda pangthokiba thoramadu gi matangda atsum gi general secretary Saiboy Haukip nahai. Indigenous Tribal Games and Sports Meet ki thoram asi state asida ningsing ba thoktraba matamdagi khundaduna leiraklaba tribal furup singi laioi ahal laman singna thambiramba masana sing adu yokhatnanaba amadi masak taknanabagi pandamda pangthokpani asigumba tribal furup singi oiba Indigenous Tribal Games and Sports Meet ki thoram asi lenga ki maikai degi chapchaba mityeng changbiduna competition ga loinana state ki thakta pangthok haningbagi apamba lei haiki. हानदगी इपुपासिंगना सानारंबा सिगुंबा गेम्स एंड स्पोर्ट्स सिंगसी प्रमोट तौनबा अहानबा ट्राइबल इंडिजिनस गेम्स एंड स्पोर्ट्स पांगथोक चबनी हंदकी पांगथोक चबसी कंपटीशन दि नते अदुबु शो कास्टिंग डेमोन्स्ट्रेशन तौबनी एकोइना खंजरी सिना गवर्नमेंट दगी फजन सपोर्ट लागा मसिगुंबा सिसु टूर्नामेंट गुंबा कंपटीशन दा सिगुंबा पांगथोक यानबसी मथांगदगी होटनगनी हाइबसी असुमना हाइजबनी हाना एकोइगिसु इंडिजिनस गेम ओरंबा पोलो खंगदे कबड्डी खंगदे सिगुंबा सिसु सरकारना फजन योखत बगंदा हुजिकि इंटरनेशनल की थाक चलीबने अदुगुमना एकोइगी हुजिक मणिपुर ट्राइबल सिंगी इंडिजिनस गेम्स एंड स्पोर्ट्स सिंगसिसो गवर्नमेंट फजन येंसिनबिरगा सिसु प्रमोट तौजरगा इंटरनेशनल की थाकतसु चटप यानबसी सरकारना मियेंग चंगबिरगा ngasi sisu tribal research institute ga atsumna collaborate tawraga sinjabani. Hauzik sanabagi pau Hauzik chathariba hero I likta ngasi Mohan Bagan amadi traw ani na ngasi lamba taunaragani. Hariba match asi ngasi numidang wairam pung mga taba matamda West Bengal gi Kalyani Stadium da sanagani. League asigi ngarang sanakhiba league match ta Minerva Punjab na Chennai City pu panjil ahum amada maithiba pikre. Punjab ki Guru Nanak Stadium da sanakhiba match atuda Minerva Punjab ki panjil adu Asar Perik Dipanda Thoiba Singh Moirang Them amadi Sergioda Silva Junior na match ki Humudra Nipan Marfutaret amadi Marfutaraga minute amasuba matamda chankhibani aduga Chennai City ki panjil aduna Pedro Manjina match ki marfumanga chanba minute singda chankhibani. Hauzik chathariba Indian Super League ISL 2019-20 da ngasi Odisha amadi Hyderabad anina lamba taunaragani. Hariba match asing asi numidang pung 8 makhai taba matamda Odisha gi Sri Siva Chhatrapati Sports Complex ta sanagani. League asigi table da Hauzik Odisha na point 3 fangduna 8 subada lairibani aduga Hyderabad na point 3 khak fangduna 10 subada lairi. Aroibada bulletin asigi headlines amuka hana miyamda thamjari. Manipur da ILPS chanare haibigi official gazette notification ngasi thokle maram asina Citizenship Amendment Bill na Manipur da sokadaba amata laitre haina Chief Minister N Biren na phongdorakli. Jiribam gi kadam talada hangdokhiba bamboo chipping factory matam khara chalairamlaga mathau tawduna leire mayai ka ba chinjak chaba singi sanayu naifam oiduna leire. Amasung Tribal Research Institute Manipur amasung All Tribal Students Union Manipur anina punna sinduna ahanba Indigenous Tribal Games and Sports Meet 2019 Khumalampak Sports Complex ta pangthokre.